mayam do ngehak tumin tumina lerami avemna rojade yenglaga Ehik ipabusu nang nahatkiba aduga noina achumusu saba Rogerna abengi manakta sangsilaga machu chair amada phami adudi hayo nakhoi baba ne kai gi ton gi baba hatkibano manung da makhoi yana dabadu aina khangbra aina khangba haragadi makhoi mari tinarapada noina paduni khoi gi phatribase Jacob na Aidi aduda khangdi noi hatna giri yeknagera aidi greenstone da adu khopiro avemna sauraga Jacob nangi greenstone dudi aite singna khangde hoi aini nangi local do hangluba matamduda leramba platinum gold diamond budi hurale Roger na nachindo thino Jacob aina haise asengmani nangna yamna thajana tinariba Roger na soidun huran moirangani Roger na sauduna avemda kupang tharami nupi noni sungdana kyam singduno noine ko masana rapada nupa ikhoina tara hena khangma ngame nang nupo se tura laga aigi apartment da thamjila manatro okay adu haraga Roger na magi apartment gi so adu bodyguard amada pira e Roger na muksu makatara e nangna kai dongda Jacob aikhoini gi mari thadba ngamoi aigi apartment da thamjilam laga aikhoini khatna ba siliba kokta apang bane aduna bu aina nang kipne tori bane nachindu dagi asengba pakumda hayangi haidana aigo nangna thanama mafamdo Avem usitana nokfe tauraga Roger deng le ai di khangdena nang nuran keura laga Roger sauduna Jacob tagi thangdu lorami aduga abengi makhutte lelami Ima ai khadi thangge Avem mapi de tak tak ta khai adum khani le Roger na amuksu thangduna lelami ayo Avem handati upai leitraduna nangi phamu makhagi paisa sanalu pahapa mafam de thanambane oile busalu tokpada Jacob ki greenstone thengi kuire aigi de leba madu aina loktholaga piki badarabadi aina huran mamalani khalaga ngasi phaw wai de bane huran minangi na chindu degi asembadu da hailakena ngairakpane Roger na bodyguard ani tu de ingitarami nupa ani du sujat kirami Jacob na greenstone phanglabasu nangbudi thadoroi Roger na kidu thadoktido shani phum oina thangbuda bane Jacob ka Roger gi nergano e Avem na aingonda budi nai mem na ngammi haiduna otneyo kaisu kaide Adi buton dadi noi ni kari mata tau bangam loi Roger na Ekoi di afobani pidadi awang batak da respect tau je Noi kumbasina ngihaki pothapam oina uje Jacob na Tarai ba miga malora bai khose Ado aigi memory se mate khra dajik nikal that bikre Anyway ai ton ekoi ni gi ahoki batang kak sindu ka khur basu Magok tagi amuk hauraga nuksinagani Roger nokthore e Os Adubai kari maram gina khangaba Hoi ai hanadi kari mata khangde ningsing mungamde Adubu haujikti loin ningsingi loin khangi Ton budi tasina ningsingdre Aina dajaki tabak thadikhiba adubudi Aina dari de isilambadagi khangmangame Kari maram gina hairo Targe Ton achamanu pinate Jacksu achamanu panate Makoi ani manaraga mafam sida Aikoi babungi maramda chigat palapane Aikoi tamosu makoi anina khulayo na sisinaki Adubu Father Roshan ki maramda su chigat palapane Father gi nupa machada nang oirambadagi
Tuwana amuk nangonda nungsinaba sasinaba hauki. Pumnamuk ado aidi loina khangbanina Tonbu suknung nungsidana nungsiba sasinaraka tamu amadi nangondagi namfuda mulaga koigi yauna koikibane. Mane ai pamde nungside haiba aisu khange. Chap mane aisu ma karimita pamkide nungsikide. Adugu nongmadi dajaga makoi anina wari sanarambado aina tawe. Jackna hojikti ekhoni chingaribado karimata mari lenaramdre. Aduna aisu makoini khangdanaba matam khradi makoigi mating pangsinarage. Tona aisu jekobse nongbudi nungside adu warasu yabikrage. Fagi dagi asemu nungsithokini ko. Tamo choose tobani. Adubu police ko oibesida soidanaga ekhoni plan ase khanglaadi bera karkani. Aduna manawpada oina choose torage. Roger de Sir se pangba malaka kishubangdi khwaidagi pangba Jacob oina khalage. Mayamdagi sonofonosu khrachubasu oina. Adumai doro Pabungdagi kishu chinganingai oitre. Roger gi mapagi maramda amuk thigalase. Aidaje sidasu leitabanina kanana khangni. Ratan ga manaramba ama natraga makhoi ani oina yeknaba oiramba amadi soidre. Adugumba makhoi anigi arona thuk mayamdo khangbadagine aina da jekbu thabakdagi thada leibase. Makhoi aninadi aibu yamna pangba sono chuba oina uramba sina makhoi anigi khwaidagi laibak thibane. Roger na Bye. Nanga simbugi tonse karimata nuksikidra. Jacob na aina ma nuksibu oiramladi diary iram loitra. Iramdradunadi nuksiramaroi. Aduga hujik amu makokdagi haurage haiduna kaige. Bye. Pabungse nungaifang khangdre. Imani sibabu amasu leikidre. Amana pura yumkaibi orame. Sida amu yegnaba mayamsigi face tawraba hotnabada aiga boksa topikre. Sidabu kamaina pabungna nungaina leramdoino. Aduna mahaknadi maruki machanapini khalaga tonse momo oibe yamna pamjarura male. Adunane aina makokdagi haurage haise. Okay. Adu kaigino khangde. Bye. Tonse aigibudi oiba phanglaru haibabu nangsidabadi sungamamde. Nangna lawrabasu luna tabiyo. Abem nokthore Tonade engondagi nongmai leke Jacob hanaba hairambane. Paisa leitabadagi hauji tumina lekibagi wani. Aduga tonbu lawba gaina. Jacob na kariba Roger na Osh Bye. Nangna nongma tonda abem hingna faru haikibadugi Ton abem fabangamnaba koksana kibane yarse. Oi ai nungsiba karinu khangde. Adugu tondi aigi nupi orani. Pabungna mama oiba pamkhre. Sida walore. Mana ai nungsidira nungsiroira darkadade laurani. Matam khradi shooting chalukini. Ai khalokpaga adugi nupida aina laodoini. Nupani rambla ai gar amana boss sida lejare. Jacob na magi mangluraba greenstone adubu amu ucheba phangba asida hainingai leitana haraujarami nungsina chupirami. Sigi stone ase achamba stone ade Jesus for poktregi stone wall sida shupnigi sima khakdane. Aisu nangdong huranbane. Sise Egypt ki museum dagi hurala ini. Roger na Jacob tengjay Jacob di abem da onsilaga takuti dagi takitana la edo torkono nakhutuk gani. Jacob adu haraga fuhogala Bye. Nang de sumbasi chaba yornu law. Oi, noi ma'am enjoy doro. Hot bidiyar ko. Adu haram laga Jacob thokre Roger sungakna tung inaki. Bye. Koi nusi kumain huralino.
Jacobna Nangbu Jumubiska Amateng Jadriba Money Haiska Amateng Jadra Oina si Hurana Bonabada Tadaki Bakoksinda Amuk Likidra Huralapane Walore Takuti Emondaki Takati Kanamtana Amu Huvayaroi Roger Wawa Noctor E Pili the Goite Somdana John do Magi apartment the Latuna Lida Oribumbalira me Lina Equinaude Hain Junkrani Ovenda Nupi Police Targa Jail Doina Tamana Perni Jona Oduni for the Walliser Tanjada Jackie Cola A John Harap leading J Lina Barbar Nushara Ush Natili sir Imanabani Hello bye Jack na Kaino Nang Abianga Dechot ni Haraga Natumbi sa Kibuida na department da Kone Kanara si bye Nang tamu ka manak tuloy bro Okay Tamage Oren changake Yay Ahan mo par tarasu lekro kaino Odudi aru bye Okay Anito thamna kre Lina Nang kayo mta chinaloy Kashuwaru no Oy sir Namitugi nungdang ni Jacob ka Roger ka Bahadur yu thakdana party tawri Lisu duty takibaga Jacob to ngasiti ningkhatam na yu ta'ami Tasang badi maha yu thakbadi yadribani Masing masong narakani yu di pura cure oidabawa pitakano harapani Hana dawna wakal ado control ngamdrabadi Sayang chaba hinchaba amagi saklo laurakadoribani Adubu Roger na madumakti khangludabana Haraw na yu ado takminarambani Jacob na phone do lagtuklaga Eric te call tawrami Eric na Boss Jacob na Chaba lordi ni pida Ato oga turin na lang thakro Roger khara ngaurambadu Jacob ki wahayduda nisaga loina halami Eric na Oy boss Roger na Natiba police station na krasi Adunari tawrisi Jacob na Darka dadi Ahigi eknabadi hindu na thamloy Roger mathasarami Tunglu thorkadaba dusu krakhalo Oy Jacob ni kaino Film kumba hero khakta natana Ashengbada aishu bet ni kaino Aduga bai Tuan haiba nupiduna Ahigi yamada play tawrambani Pabungna mamoiba pamlabasu Masu eminayakini Roger makutuna laibukta thajinjai Luwiridana Mela sarame Ay diva Kaino bai Tuan kashulandi Migi sumapada Lagtunaraga hatkibanina Masana laman kumakutabane Oy Chumi Masaktu su fajari Ichangu chamjabi maludana Nupigi saklon Nupigi thamu haisini Bai Kanade Tunay ko eni thamuksina nungsina na bono Ahini pambasu madumangni Ahijibagi wani Tuna ahanbada nangbu nungsidrasu Kuwana di nangbu thamuksina nungsina khabane Madu ahini khangi Oise Pabung na suyari Ahini best friend na suyari Koigini Ahi matam khradi Loisinaba film sindo Loisinaba hot na rukige Ala aga nina tana nungsina rage Nang na thaina tawkhiba mayamduga fake love oirambasimu ngakpa jagata leite Aikhoini kyam nungsinakhrage haisiba tumdi tuminakraba male Maida jeksisu kakpai kakpa asigi partsisu kakke haide asidi ningsinghali angakpani Nang tonga leiminakibadudi ningsingliba ore Khainoi ningsingma nate mangdu uramani Mangi wawe Aduidi makumang oramani Natraga filmgi Chulwayada Hay body Ngihak layraga Lisal e Manabu teacher e
barda yu aroibi ngauraga niktharaga leirambadu ubada kaiyu dawsina na manawu kokjarami adubu music makholduna tabiramde li changsilaga manawu puturai Jacob na Tamo Lina Oi Roger Law Yu ngawu anidu Lina nakanakan samlaga liptaka khaminare Oi nang yu thapaya driver na draw Sorry brother Masidi wakal chinungare Avem do haye nupi police laga lakwat hankrase kaida lege Ahatu hai krabani wasana halamani Li ngakna manau danger sounding laduna kin thindalami Jacob ki maksang nupairaga Avem kaida lege hayo Rajana Tama makhagi aron room do room de yamyami Roger Jacob ki room da Li liptagi thoralaga prep amu atopa liptida tonglami masadu langtaknabane yadre phone da loktolaga Eric ta call tormi Eric na Tamo Avem krimita to buyarko aina habirisni Oi ngaiko Eric na atopa nupasingduda Avembu hatana balawri Asangbadi Avembu makhoi mayam changdana ijat manghalabani aduga lasta hala sainarabani hatke tawbagani Lina phone tor ivasi Eric na Tamo boss na Wada haibalo jungaida Lina sauraga Shut up Sorry Tamo Li phone da thamkri ngihaki matung mafam deusilai Abengi leramliba matodu ubada Li songning bana lore peti da loktolaga Jacob ki bodyguard singdu kanthaba horai Chokutba nonsense get up Mai loina pakana chanakri Li matomta purpuk chapa haidu orami Manawi condition aduda yamna chairuba furuba suyada Roger da tainaruba suyada Mapabungda khanganba suyada mathasa bana lori Mahaki jacket adu loktulaga abengi haksang da kupshin birami Avemdu mamai mamichu makoina kupana thabibagi pomlami Machinsu nakhangsu iloina tu ammi Lina handkerchief tu loktolaga hayap tai thokpirami Avem nupi haisidi liri khoi batam gadabani shukna chaba yadabani thirasu lamchak chumlabadi lovina banupa mayam thorgani phone fajarasu lamchak buludrabadi nupa mayamgi play tofam oigani nupa haisidi nupani aishungai mishungai Avem mapi tap tari Tamo Aiki bapa yam na fati Atubu babana siyo na fatki libase Saroji ki mapana oyam ki pangaktani Aisu nakoy dalaman kumbalapani Tonsu nakoy dalaman kumbalapani Atubu tamo Tondi masak pajarubani na Noy miyam na mawanong shibiki Fazana noy na biki Aiti sakti rubana amanasu nushibikide Adulani tamo aina sakfajanaba surgery tawrubase surgery tawba haise sel chamingai sakhena fajanba yai aduna aina Jacob dagi paisa sanalupa diamond mayam huralaga tawkibane Avem fojabada ngawdaba kanabu leibage Ahawu chaningdaba kanabu leibage shell pamdaba kanabu leiramgani lamchatka sakachamdunabadi khak yaroi thawgai singgo oigani hoi nangsu nangi pendaba mayam leiramgani aikhoi miyobase atnadrasu nongmadi soidana sikidaba ngaktani kalak yengthinaba haibase khwaidagi fattaba thabakni makoi ahal masen thainadagi luna tinare hai Kuna manungda yanaraktaba adudi aikhoisu khangde tamona hainingbadi ahal masen yanaramdaba oirambado macha handaktagi yanare nungsinare hainbado pamdabra kai ganai
Yengo, hana sunaraga. Asibadana mangje habaduni. Adu tamo. Aigi abuk hatpadati. Tasengna bubana nati. Abu jagi party nani. Adubu aigi bubukti. Babung na hatpani. Aigi bababuna sarna hatpani. Masidi bunsigi kauroi. Ave. Fatabase nangi baba khaltanate. Matam amada Rajagi mapa kakaro sansu. Mi ushitaba number 1 ne. Mani mastermind se. Masida aigi babungna icham chamna tum inaruba. Aduga nakhoi babasu asawbana ningthauda taina ngamdraga khongbi khongnauda taini haiduni. Khwaidagi innocent oise athai kanasu nate tongi baba aduni. Aikhoi babungsu kakaro sansu noi babasu gunda ngakuni. Aujiti tamusu achumaran khradi khangle.